CC voice of Kuki ki PS ki admin Kuki ki khulai paiba singna tap tai phuram le hadi loina na maha ki phone su thugairam le hadi koirenge all airport manakta accident thokre hadi laibok phobadagi aso apani yahodre hadi Sagai region ki Katha district ta military na operation sathabada PDF ki cadre ani sire hadi Center da Manipur da miyam gi lega ama sem na bagi lambiya libasi lusing bakhan bangam da bana mami samle hana thamlakhrei Manipur state ta thamleba personal role asi loisilaka da batha pharaktre adubu central BJP lengang da Manipur gi oina popular government ama sem na bahonoriba se matik sab se minister oikada lusing ba ama khan bangam da bana maram oiraga government manglan asi mami samna udi India amasung Manipur gi political analysis singna pirakpa mot singi matungina BJP central lengak na Manipur da anoba popular government ama semna ba sangsilakliba khongthang asida Kukijo group singna central government da taliba separate administration gi aiba assurance pi na batak silakliba sina central government gi apamba Manipur da popular government ama thammaki manglan asida yamna asauba apanba ama pi tuna lakle housing Manipur state central government na PR thamduna Manipur legislative assembly asibo suspended animation thamliba asigi aroiba matam mathang thagi February 16 dane maramasina central government na thamliba PR asi loidringai manung phawbada Manipur da popular government ama thamnaba tangka kaya da Ministry of Home Affairs ki mateng lauduna maitai amadi Kuki ki MLA sing unaduna state asida oidiba phibam sing review tawduna laklei nakalamram da mamang sahi ki December tha da Ministry of Home Affairs ki secretary Northeast in charge AK Mesrana mayai tangba lauduna su da leba Kuki militant sing ki leader sing amadi Kuki MLA sing ka punna phaminaduna Manipur ge oidiba phibam asi khanakhibaga loinana mifam aduda sharukya khiba Kuki gi CSO gi leader amadi Kuki su group ta laiba militant singi leader singna 2027 gi February natraga March ta pangthokadoriba Manipur gi assembly election mamang da Kuki jogi oiba separate administration union territory with legislature pi ga dabani haina taliba demand asigi written assurance pi ga dabani haina sub yungna leptuna leire yamna luribadi BJP gi MLA gi marakta faction tabugum leiduna Manipur da anoba government ama sembada pamna da ba yawba amadi chief minister oining bagi makhoi Tharun Tauduna Laiba asi Manipur gi miyam amadi central BJP lengak na su khangba ngamlei central BJP government palm libadi Kuki MLA sing yaw na maitai MLA sing ka punna amata oina anobo sarkar semning bagi kholau laurokpa aduni adubo hojik laiba phiba masida maitai gi BJP marak phawbada amata oibagi wakhal phawba ngamdraga hojik khana riba kanglop ani Kuki amasung maitai gi legislature sing na kamdauna amata oina setminaga gi haibasisu oithokpada waraga daba amane Kuki MLA tarana Manipur da anoba popular government ama seba pamlabasu MLA sing asigi mathakta su da leba Kuki militant sing amadi tongan ba Kuki civil society organization sing na phong na kihan khanghanduna athingba leba maramna hojik Kuki MLA sing asi haifam tawpham khangduna tumina leiba si central BJP leader sing na party gi oiba kanglon sing MLA sing asida matam sana sarhandabadaki thokibani haina su analysis sing na mot pidi Lengak na Kuki da ngam lauraga wari sanana ba kaurak pada Naga sing na yakhidrei thangpoi kipgen phap gi mahuta Naga sing da themba yaning de hana phongdor khrei Naga gi lamkhai manung da Kuki len thajilamba amasung pochai sing manghan tanghalamba sing da action amata laudan lengak na Kuki sing da ngam lauraga wari sanana ba kaurak pada Naga sing na yakhidrei thaudo du da senari ba KNFP UPF ki maroi ba misak thangboi ki gen phab ki mahuta Naga sing da themna na ba honorak pa yaroi haina Foothills Naga Coordination Committee FNCC na yaning da ba phongdo khrei FNCC na Kuki sing gi matak da chathare ba khongjang asigi matang da haukiba January 13 ta Manipur lenga ki joint secretary home Dr. Mayengbam Betona FNCC ki convener amasung secretary da ngase ayo pung 13 taba matamda Mantri Pukri da leba Manipur secretariat ki South Block ta wari sanana ba aiba serol thaduna khangalaki hairi FNCC ki secretary Robin Kabuina lenga ki commissioner home da ngasi pisin ki serol amada hai lenga ki maikai de ki wari sanana ba khangalaki ba adugi matang da joint tribe council amasung executive singa kopna khanar ba matung da lenga ki wari sadana ba ki phirem asi laubane masigi maru oiba maramdi mamang sahi ki August tang 9 da khuyek pina ki ba point ahong ki memorandum of understanding adu Manipur lenga na ikai khomna ba ngamdre loina na hau ki ba tang tarani thoi amasung tarani thoi da ireng naga
ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯦꯟꯅꯔꯤꯕ KNAP UPFꯀꯤ ꯀꯥꯗꯔ ꯀꯥꯡꯕꯣꯏ ꯀꯤꯞꯒꯦꯟ ꯐꯥꯕꯒꯤ ꯃꯍꯨꯠ ꯚꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯤꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯂꯣꯅ ꯌꯥꯗꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯟꯅ ꯐꯥꯒꯗꯕꯅꯤ꯫ KNAP UPFꯀꯤ ꯀꯥꯗꯔꯁꯤꯡꯅ ꯍꯧꯈꯤꯕ ꯇꯥꯡ 12ꯗ ꯏꯔꯦꯡ ꯅꯥꯒꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯕꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯊꯧꯑꯣꯡ ꯑꯣꯏꯕ ꯃꯔꯝꯅ IPCꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯁꯤꯡꯒꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯄꯨꯝꯅꯃꯛ ꯂꯩꯉꯥꯛꯅ ꯈꯪꯂꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯗꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯁꯨꯡ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ FNCCꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯈꯪꯍꯟꯈꯤ꯫ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯌꯦꯡꯊꯤꯅꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ KHRCꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜ KHRCꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯝꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ NRCꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯀꯨꯀꯤꯒꯤ ꯑꯦꯔꯤꯌꯥꯗ NRC ꯇꯧꯒꯗꯕꯅꯤ꯫ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯅ ꯍꯤꯔꯝꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯂꯩꯅꯔꯛꯂꯤ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯇꯉꯥꯏ ꯐꯗꯅ ꯂꯨꯞ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯚꯝꯗ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯂꯨꯞ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯅꯕ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯅꯕ ꯂꯦꯞꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ UKNAꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ 38 ꯑꯃꯁꯨꯡ 33 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ 11 ꯁꯨꯕ ꯄꯦꯔꯥ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 16ꯇ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯗ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯃꯇꯨꯡꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯀꯣꯜꯆꯨꯡ ꯑꯦꯔꯤꯌꯥꯗ UKNAꯒꯤ ꯀꯥꯗꯔꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ UKNAꯒꯤ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯃ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯗ ꯆꯠꯊꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯄꯦꯔꯥ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯥꯗꯔꯁꯤꯡ ꯑꯗꯨ ꯀꯦꯝꯞ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁꯦꯁ 15, ꯂꯣꯀꯦꯜ ꯃꯦꯗ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ 9, ꯂꯣꯀꯦꯜ ꯃꯦꯗ ꯀꯥꯔꯕꯥꯏꯟ 7 ꯑꯃꯁꯨꯡ 151 ꯒꯤ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯃꯣꯔꯇꯥꯔ ꯕꯣꯝ ꯌꯥꯎꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯒꯤ ꯌꯨꯅꯤꯐꯣꯔꯝ, ꯕꯨꯠ, ꯕꯦꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯐꯪꯈꯤ꯫ ꯐꯥꯒꯠꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯦꯡꯂꯦꯞ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯄꯥꯟꯕꯒ ꯂꯣꯏꯅꯅ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥ, ꯑꯥꯔꯝꯁ ꯑꯦꯛ ꯑꯃꯁꯨꯡ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯁꯕꯁ꯭ꯇꯦꯟꯁꯦꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯔꯝꯕ ꯀꯦꯝꯞ ꯑꯗꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯐꯦꯟꯁꯤꯡ ꯈꯥꯕ ꯂꯦꯞꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯅꯥꯒꯥ ꯅꯨꯄꯤ ꯂꯨꯞꯅ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯄꯨꯋꯥꯔꯤ, ꯅꯥꯠ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤꯁꯤꯡ ꯊꯨꯒꯥꯏꯔꯦ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯂꯝꯗꯝꯁꯤꯡꯗ ꯆꯠꯊꯔꯤꯕ ꯉꯝꯈꯩ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯅꯨꯄꯤ ꯂꯨꯞ ꯏꯁꯇꯔꯟ ꯅꯥꯒꯥ ꯋꯤꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ENWAꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ENWAꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯥꯝꯄꯣꯡ ꯄꯪꯁꯥꯎꯗ ꯉꯝꯈꯩ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯄꯪꯁꯥꯎ ꯁꯍꯔꯗꯒꯤ ꯍꯧꯗꯨꯅ ꯇꯍꯥꯎ ꯅꯪ ꯑꯃ ꯈꯨꯡꯒꯪ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡ ꯈꯥꯕ ꯍꯧꯔꯦ꯫ ꯉꯝꯈꯩꯗ ꯐꯦꯟꯁꯤꯡ ꯈꯥꯕ ꯑꯁꯤꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯂꯛꯂꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯄꯨꯋꯥꯔꯤ, ꯅꯥꯠ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤꯕꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯍꯛ, ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯍꯛ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁꯤꯡ ꯊꯨꯒꯥꯏꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ENWAꯅ ꯖꯅꯋꯥꯔꯤ 10ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯥꯝꯄꯣꯡ ꯐꯦꯁꯇꯤꯚꯦꯜꯗ ꯅꯥꯒꯥ ꯅꯨꯄꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯅꯕꯁꯨ ꯑꯥꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯂꯣꯏꯅꯅ ꯅꯥꯒꯥꯒꯤ ꯂꯝꯗ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯗꯥꯕꯤ ꯇꯧꯔꯛꯂꯦ꯫ ꯕꯣꯠꯁꯦꯝꯅ ꯂꯥꯏꯔꯤꯛ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯁꯥꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫
kham thengna sothara ba ikhugi iramdam asigi culture amasung education system asibu kharadang oirabasu mimanaba ngamnaba Manipur sengot sagat pulum masal students wingna ngasi phaba honaduna lakle adubu education as na thawoidabadagi right of children to free and Compulsory Education Act 2009 PL oihale haina lop asina thadorokpa zerol amana hairi zerol sina makha tana hairibana Manipur government ki Directorate of Education School lamphelna tha asigi taramanga da thokiba notification amagi matungina January 18 dagi anowo session 2026-27 dagi hauna school kaba haurabasu marilenaba department na textbook pi dabana maram oiraga ayamba school singna takpi tambiba hauba ngamdana leire school kharadana mamangi angang singna tamnakiba textbook khongatuna tambiba haubasu yauri maramaduna textbook namneba bosemna long term policy ama leitabana maram oiraga matam ki paisa saba nuaina bakhalaga thika system da textbook namduna lisang sina lakwana ngasigi Right of Children to Free and Compulsory Education Act 2009 asi oire maramaduna athobada textbook sing school sing da pithok trabadi masal students union na mijeng sangbaga loinana akanba khongjang sangsilaga ni haide SSLC exam loidri phawba harau kumai amata pangthokpiganu haina KCP na phongdorkhre laknaba February 19 dagi hawgadoriba SSLC exam asina maram oiraga lebak miyamgi apambagi matungina laknaba January 10 dagi March 19 phawba karigumba harau kumai isai lilaran singba kudamak amata pangthokpidanaba Revolutionary Government of Kanglaipak Communist Party KCP ki Secretary Publicity tabung khok maitai na khuyek piduna press thadorokpa zerol amana khangalakle zerol sina hai karigumba haibu wafam asibu thoi usitana satharakpa tarbadi personally oina yelhomi maru oina maitai singbu malem asidagi mutharnaba kanglo phurup natraga organization amani haina lumna lobada natana ahak puserak pilakpa matamda miyamna lobiganu mateng pangbiyo hairi zerol sina hai adubu yamna maru oiba lebaki tawdaba yadaba oiragadi party gi politburo members singi warepna aroiba oigani Facebook WhatsApp singda thengnaba wafam amatang miyamda thamjage hairibadi laknaba January 10 da lebaki damak thamoi sengna mateng pangbiriba Indigenous Peoples Protection Committee IPPC na organize tawraga pangthokani tawramliba Indigenous People Campaign siliba sida akaiba pibagi damak lupu warobiganu hairakle Manipur da mikok thibagi wahauda Achouba Erang ama thorakadra chingnare mitok khaduktana mikok thirabadi pamdaba phal phangani hana phongdorakre miyamgi apamba matongena kumja 1951 gi matongda changlakpa mitok sing khadokpaga loinana NRC natraga manaba kanglon ama sanraba matongda census tawdrabadi khwaidagi pamdaba phal phangani hana campaign for just and fair delimitation gi convener Jitendra Nigomana phongdokre JFD na paringaina satharakpa census gi matangda khananena bagi mifamgi manung sana ngasayo Imphal East ki taret kul tauronai sana pakhangba ground amadi sekta awang lekai gi ireima ima sanglen na pangthokiba mifam amada mahana phongdokhe Jitendra Nigomana makhata na hai lamdam asida NRC natraga manaba kanglon amasana handri phawba Manipur da mikok thibagi thawong amata sathaba yaroi niyam chumna mikok thirabadi Manipur gi miyamna mikok thibada athingba leite mamangda pangthokiba mikok thibada niyam lana thikibana lamdam asida mapa lamdagi narol da haijilakwa illegal immigrant kaya ama mikok thibada yaukibadagi lamdam asida thohaninda ba thawdok kaya thorakpada natana lamdam asigi yelaw phurup singi mathakta lan hauduna tangdu leitadaba lamdam ama oirakle maramaduna lamdam asidagi illegal immigrants sing khandok nambake amata ngaraba pandam di mikok thibada niyam chumna thinaba aikhoi amata oina thengna minaba mathau tai haike Mahana makhata na hai India langak na handak pang thok na batharang tawrak liba si haujik lai di batang do lai ta daba phiba masida niyam chumna pang thok pa haibasi oi thok taba amani loinana kumja 2001 da pang thok kiba census adu da niyam kaina mikok thi kibana singi mafam khara da missing ka hena hengat pa thengna ke masi illegal immigrant kaya ama sangsilak le haibagi khudam amani matung tarak padasu aranu mo ong da census tawrabadi illegal immigrant adumak hengalakhi gani loinana India gi logi matung ina su mafam amada cultural disaster natraga lam thoklabadi census yek thokpada akaiba leite haike
ꯊꯧꯔꯝ ꯑꯗꯨꯗ Campaign for Just and Fair Delimitation JFDꯒꯤ Organization Secretary ꯂꯣꯡꯖꯝ ꯔꯇꯟꯅ ꯍꯥꯏꯈꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤ ꯇꯧꯒꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯐꯪꯒꯗꯕ ꯆꯥꯛꯊꯨꯡ ꯃꯤꯇꯣꯞꯁꯤꯡꯗ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯥꯔꯣꯟꯗ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯟꯈꯤꯗꯨꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯌꯥꯎꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯐꯪꯐꯝ ꯊꯣꯛꯄ ꯍꯛꯁꯤꯡ ꯇꯥꯜꯂꯛꯀꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯅ ꯐꯪꯒꯗꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯃꯈꯣꯏꯅ ꯃꯨꯟꯈꯤꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯂꯥꯎꯕꯒꯤ ꯍꯛ ꯂꯩꯔꯛꯂꯣꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯂꯩꯕꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯤꯡꯊꯤꯅ ꯈꯟꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯤꯈꯜ ꯍꯌꯦꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯟꯅꯕꯒꯤ ꯃꯤꯔꯦꯞꯁꯦ ꯉꯁꯤ ꯄꯤꯁꯤꯟꯅꯔꯒꯅꯤ ꯗꯜ ꯑꯁꯤꯒꯤ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯀꯦ ꯂꯛꯁꯃꯟꯅ ꯍꯥꯏ ꯃꯤꯔꯦꯞꯁꯦ ꯄꯤꯁꯟꯕꯒꯤ ꯃꯇꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯑꯣꯏꯒꯅꯤ ꯃꯤꯔꯦꯞꯁꯦꯁꯤꯡꯒꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4ꯗꯒꯤꯅ 5 ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯀꯅꯤ ꯃꯤꯔꯦꯞꯁꯦ ꯂꯧꯊꯣꯛꯄꯒꯤ ꯃꯇꯝ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕꯅꯤ ꯗꯜ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯃꯤꯈꯜꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯅꯤ ꯃꯤꯈꯜꯒꯤ ꯐꯜꯁꯨ ꯍꯌꯦꯡꯃꯛ ꯂꯥꯎꯊꯣꯛꯇꯨꯅ BJPꯒꯤ ꯑꯅꯧꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯒꯅꯤ ꯍꯥꯏꯔꯤ UKꯗ ꯂꯩꯕ ꯑꯦꯃꯥꯖꯣꯟꯒꯤ ꯋꯦꯌꯔꯍꯥꯎꯁꯇ TB ꯂꯩꯅꯥ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯂꯩꯕ ꯑꯦꯃꯥꯖꯣꯟꯒꯤ ꯋꯦꯌꯔꯍꯥꯎꯁꯇ ꯇ꯭ꯌꯨꯕꯔꯀꯨꯂꯣꯁꯤꯁ TB ꯂꯩꯅꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯁꯤꯟꯃꯤꯁꯤꯡꯗ ꯆꯥꯎꯅ ꯅꯨꯡꯅꯥꯡꯕ ꯊꯣꯛꯍꯟꯈ꯭ꯔꯦ ꯊꯕꯛ ꯃꯐꯝꯗ ꯂꯧꯅꯒꯟꯕ ꯂꯩꯅꯥ ꯁꯟꯗꯣꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯦ ꯚꯤꯛꯇꯣꯔꯤꯌꯥꯟ ꯗꯤꯖꯤꯁ ꯍꯥꯏꯅꯁꯨ ꯈꯪꯅꯕ TB ꯂꯩꯅꯥ ꯁꯟꯗꯣꯔꯛꯄꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯤꯑꯣꯏ 3,000 ꯔꯣꯝ ꯊꯕꯛ ꯇꯧꯕ ꯋꯦꯌꯔꯍꯥꯎꯁꯇ TB ꯂꯩꯅꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯑꯦꯃꯥꯖꯣꯟ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯁꯔꯚꯤꯁ ꯑꯃꯁꯨꯡ UK ꯍꯦꯜꯊ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤ UKHSAꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯦꯝꯄ꯭ꯂꯣꯌꯤ ꯄꯨꯝꯅꯃꯛ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯔꯦ ꯚꯤꯛꯇꯣꯔꯤꯌꯥꯟ ꯗꯤꯖꯤꯁ ꯍꯥꯏꯅꯁꯨ ꯈꯪꯅꯕ TB ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯁꯣꯛꯍꯜꯂꯤꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯇꯤ ꯂꯪꯁꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ abdomen, limb, node, ꯁꯔꯨ ꯑꯃꯗꯤ ꯅꯔꯚ ꯁꯤꯁꯇꯦꯝꯗꯁꯨ ꯁꯟꯗꯣꯛꯈꯤꯕ ꯌꯥꯏ ꯀꯨꯝꯖꯥ 18,000ꯒꯤ ꯄꯔꯤꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯟꯗꯣꯛꯄ ꯊꯦꯡꯅꯔꯛꯈꯤꯕ ꯃꯔꯝꯅ ꯂꯩꯅꯥ ꯑꯁꯤꯕꯨ ꯚꯤꯛꯇꯣꯔꯤꯌꯥ ꯗꯤꯖꯤꯁ ꯍꯥꯏꯅ ꯈꯪꯅꯈꯤꯕꯅꯤ ꯍꯛꯆꯥꯡꯒꯤ ꯀꯔꯝꯕ ꯀꯌꯥꯠꯇ ꯁꯣꯛꯍꯜꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯨ ꯈꯦꯠꯅꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯨꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡꯗꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥꯈꯨꯜ ꯐꯥꯎꯕ ꯑꯃꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯍꯛꯆꯥꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯁꯤꯊꯔꯛꯄ ꯃꯁꯜ ꯅꯥꯏꯕ ꯍꯛꯆꯥꯡ ꯂꯦꯡ ꯑꯣꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯛꯄ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯑꯁꯤꯅꯆꯤꯡꯕꯅꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHOꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡ ꯆꯍꯤꯗ TBꯅ ꯃꯤꯑꯣꯏ 13,000 ꯔꯣꯝ ꯁꯤꯍꯟꯗꯨꯅ COVID-19ꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯍꯟꯕ ꯂꯥꯏꯆꯠ ꯑꯣꯏꯈꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯂꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ TB ꯂꯩꯅꯥ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ HIV ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯁꯔꯨꯛ 12 ꯔꯣꯝ ꯍꯦꯟꯒꯠꯂꯛꯏ ꯀꯨꯝꯖꯥ 2024ꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ 1,50,000 TBꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤ ꯀꯨꯝꯖꯥ 2023ꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯕꯗ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ TBꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯍꯟꯈꯤꯕꯒꯤ ꯆꯥꯡ 32% ꯑꯣꯏꯔꯝꯕꯗꯒꯤ 32% ꯌꯧꯔꯛꯈꯤ HIV ꯑꯃꯁꯨꯡ TBꯅ ꯃꯔꯝ ꯑꯣꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯃꯐꯝꯗꯤ ꯑꯐ꯭ꯔꯤꯀꯥꯟ ꯔꯤꯖꯟꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHOꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯄꯥꯛꯇꯛꯅꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯉꯥꯛꯊꯣꯛꯍꯧꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ ꯍꯥꯏꯔꯤ